Laklaboiri phairin tha Nangi kangla unana Leikol khuding thonglare Sumang khuding chairare Leiramba thamoigi nongmuso humkhraboirin hakna Iseng singba atiyada taragle nungsigi mami Leichilna marol thuptuna thamoigi atiyada Nangna piri anauba punsigi mikup ama Aigi iming mairaba iyumna ningthem chani Mahusana ay yumda lengdana leningba mi oide Mafam kuding chatuna tongan ba experience phangba Punsi kuding mahautang mapami Adum oinamak aigi iramdambudi thawai maktagi hena nungshi Koina thongna chatlurabuso aigi Manipurbu aina kauba ngamde Chi mamai amada aten mawahai mapung amakhaktani iramba Pandup amado amok yengi irammi asumna amukso Aigi angauba khongsatta chahigi parikha piramlaga Manipur thoktana US tagi Kolkata koiba lai Aigi Kolkata khongchatta thengnaki Punsigi ahanba nungshiba Sana ibemagi piram maru ama chiduda pop tasali aduga makha chathai Haine ahanba nungshiba se oiba yadaba nungsibani Maba nungshiba kauba yabra Madu ai khangde Adubu mani ima kauduna leiramba saktamdo Aigi thamoida chuduna adumak leiki Aina kauba ngamde Manipurda aigi chanupi amalai Tonon sana kauwe Aina mabu luna tawu uraga Ahubu singna hainai Ningthem se tonon sanada ngauri Karigumba kanda aiso khalaktabu nate Tonon sanabu aina karamba mit indi yengsige Kayara khona kiwani Adubu iroi loirakpa mikupta Thamoida mami taramdaba khaktani Adubu mikup kharagi matamda Inakta leirambi Sakhangdabi mabudi Insilluba leita Thamoida madong konsinduna thamkre Haina kiwani Library asida amuk hanna thengnasi Hairami lakani inakta Ngai kiwani aisu mabudi Punsigi ahongmana Maikay tongan krabi nangse Uhoiduna adumak leirasana Aigi ahanba nungshiba oina Phamduna leiba ngamlaktre sana ibema Phuk hagotuna lepi Ngasaidagi manakta tingak leplibaduda yenglamlaga Kaadudagi khonglei thuna thonglakle Churamba nong kharadi makai patharamle Adubu thausarude Akanba nonglaktuda chenthorai Ningthem kolupki thongalda leiramba gari ama tap phaduna kangla tamna chelakle Gate sipai khara gurung chelammi Nonglik fangdaba yumthak kuppa mafamsingda Maibul chawna thaduna Mai paring lengduna amamba haibadu leihande Ngarang chakliba maidu munna yenglaga changakle Gari he khambaga General Sahib ki kaada khonglei thuna chensilai Mahusana mayamdo noktuna leiramle Sana ibemana taha changlakpa ubada General harauna kausili Changbiro our lady Helen Operation asigi khwaidagi chawba thodang lawkiba Asi haiduna General noklaga ibema sanagi nakta changsilai Aduga nakon nakna changsilaktuna itap-tapna hai Year strike aduda rebel group ki miyoi singda natana Makhoi ki khuzin mamai ama phawba khunba ngamloidaba maongda ut onkre England gi ready tawbiro Na pachikna takiba wahai parengduda sana ibema mamittu khangwi uisili Wahai du hairamlaga General Sahib hanagu mafam adomda changkre Makhoi singdu yenglamlaga ibema sana thangnaba kaada changlai Changsinduna ngahak tumina phammi Wakhalda unglaba angawbi amakum phana kuina tariba nonglik yengi Ningsinglai wayungbagi likonda Baraplay makhongda leptuna tanan leplambado Ningsinglai masa kanna ngamludraba ahing amadagi tungba hawalakpada mabu yengduna leiramba Numitki mangal thanglaba mairabagi ayukki maithongado Ningsinglai makhut magna nongmaina kapkhibado Ningsinglai Tapna mitmangda fan chongthoraktuna Ningsinglai Ningsing chimbalda tapna solai Ut olambani ko Wahai du hek haikibaga British sipai singna haraupa phongdokpagi playing fire torakpa nongmegi khonjal tarai khonjal aduda thangnaba kaada leihauba sahib sing harauna noklaga langkhalai adubu madi kamdauri lan ngambagi yaya langbana koisillaba marak adudagi
ꯑꯄꯤꯛꯄ ꯀꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯛꯂꯦ꯫ ꯍꯧꯈꯤꯕ ꯃꯥꯏꯊꯣꯡ ꯅꯤꯡꯁꯤꯡꯂꯒ ꯃꯩꯔꯥꯕꯕꯨ ꯀꯧꯗꯨꯅ ꯀꯞꯄꯛꯂꯦ꯫ ꯑꯩ ꯅꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯂꯥꯜꯂꯦ ꯅꯤꯡꯊꯦꯝ, ꯑꯩ ꯂꯥꯜꯂꯦ꯫ ꯅꯪꯅꯤ ꯍꯥꯏꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯁꯣꯛꯂꯣꯏꯌꯦ, ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯄ ꯉꯝꯃꯣꯏ ꯅꯤꯡꯊꯦꯝ, ꯑꯩ ꯂꯥꯜꯂꯦ ꯅꯤꯡꯊꯦꯝ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯀꯞꯄ ꯈꯛꯇ ꯅꯠꯇꯦ ꯁꯅꯥ ꯏꯕꯦꯝꯃ ꯊꯋꯥꯏ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯆꯦꯅ ꯄꯥꯏꯁꯤꯜꯂꯒ ꯃꯀꯣꯛ ꯅꯥꯒꯦ ꯂꯩꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯆꯥꯛꯂꯛꯄ ꯃꯩꯔꯤꯗꯨ ꯈꯥꯡꯉꯤ꯫ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯍꯥꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩ ꯉꯥꯎꯔꯦ ꯅꯤꯡꯊꯦꯝ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯈꯪꯒꯗꯕꯅꯣ ꯅꯤꯡꯊꯦꯝ? ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯈꯪꯒꯗꯕꯅꯣ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯐꯝꯗꯗꯤ ꯅꯣꯔꯣꯛꯀꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕꯒꯤ ꯃꯔꯝ ꯆꯥꯎꯅ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯤ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯩꯆꯥꯛꯇꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯥꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯀꯌꯥ ꯂꯩꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯅꯕ ꯍꯣꯠꯅꯕ, ꯅꯪꯕꯨ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯍꯟꯈꯤꯕꯁꯨ ꯑꯩꯅꯅꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯒꯨꯟ ꯍꯥꯞꯂꯝꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄꯅꯦ꯫ ꯑꯩ ꯂꯥꯜꯂꯦ ꯅꯤꯡꯊꯦꯝ, ꯑꯩ ꯀꯔꯤꯒꯤ ꯅꯪꯕꯨ ꯈꯪꯂꯨꯗꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯨꯗꯕꯅꯣ? ꯑꯩ ꯂꯥꯜꯂꯦ ꯅꯤꯡꯊꯦꯝ, ꯑꯩ ꯂꯥꯜꯂꯦ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ, ꯑꯩ ꯂꯥꯜꯂꯦ ꯌꯥꯝꯕꯨꯡ꯫ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜ ꯂꯦꯞꯇꯦ, ꯁꯥꯍꯦꯕꯀꯤ ꯃꯤꯅꯣꯛ ꯂꯦꯞꯇꯦ꯫ ꯋꯥꯈꯜ ꯃꯥꯗꯤ ꯀꯨꯝꯊꯔꯛꯂꯦ, ꯍꯤꯡꯅꯤꯡꯗꯕ ꯏꯍꯨꯜ ꯐꯥꯎꯔꯛꯂꯦ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛ ꯊꯦꯛꯂꯕ ꯃꯤ ꯈꯛꯇꯅ ꯈꯪꯒꯅꯤ ꯆꯩꯅꯥ ꯑꯁꯤꯒꯤ ꯆꯩꯅꯥꯈꯣꯜ꯫ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯅꯠꯇ ꯍꯜꯂꯛꯂꯔꯣꯏ ꯃꯅꯥꯛꯇ, ꯂꯦꯞꯂꯔꯣꯏ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ꯫ ꯃꯥꯕꯨ ꯑꯗꯨꯛ ꯂꯨꯅ ꯊꯝꯕꯤꯔꯝꯕ ꯃꯍꯥꯛꯄꯨ ꯌꯦꯡꯂꯨꯗꯕꯒꯤ ꯅꯤꯡꯉꯝꯗꯕꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯆꯨꯗꯨꯅ ꯂꯩꯍꯧꯔꯅꯤ꯫ ꯊꯦꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯇꯥꯡꯒꯣꯏ ꯑꯣꯏꯔꯤ꯫ ꯑꯀꯤꯕ ꯐꯪꯂꯤ ꯐꯨꯝꯗꯤ ꯃꯔꯛꯀꯤ ꯌꯨꯝꯁꯤꯡ꯫ ꯃꯌꯥꯛ ꯀꯜꯂꯕ ꯗꯦꯁꯇ꯭ꯔꯛꯇꯤꯞ ꯃꯣꯠ ꯋꯥꯡꯂꯕ ꯕꯣꯝ ꯊꯥꯗꯗꯨꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯥꯠꯂꯝꯂꯦ꯫ ꯃꯈꯣꯏꯅ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯣꯏꯔꯨꯕꯅ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯃꯈꯣꯏꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤ꯫ ꯐꯅꯃꯛ ꯑꯪꯒ꯭ꯔꯦꯖꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ प्रꯖꯥꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫ ꯅꯤꯡꯇꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯕ꯭ꯔꯤꯇꯤꯁ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯑꯣꯐꯤꯁꯔ ꯈꯔ ꯌꯥꯎꯕꯅ ꯑꯌꯥꯕ ꯄꯤꯗꯕꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯑꯗꯨ ꯉꯥꯏꯈꯤꯕ꯫ ꯍꯤꯔꯨ ꯇꯠꯂꯕ ꯍꯤꯅꯥꯎꯁꯤꯡ ꯏꯇꯦꯛ ꯇꯦꯛꯅ ꯇꯥꯎꯔꯤ꯫ ꯊꯥꯗꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯃꯐꯝ ꯈꯪꯗꯅ ꯆꯦꯜꯂꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯂꯐꯨꯒꯤ ꯍꯤꯁꯨ ꯐꯨꯝꯗꯤ ꯃꯔꯛꯇ ꯂꯣꯡꯗꯨꯅ ꯃꯇꯠ ꯃꯇꯠ ꯂꯩꯍꯧꯔꯤ꯫ ꯏꯅ ꯀꯨꯞꯄ ꯌꯨꯝꯁꯤꯡ, ꯁꯥꯍꯦꯕꯁꯤꯡꯒꯤ ꯑꯀꯟꯕ ꯈꯨꯠꯂꯥꯏꯒꯤ ꯃꯩꯕꯨꯜꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯊꯦꯛꯂꯦ꯫ ꯆꯥꯛꯄ ꯂꯣꯏꯍꯧꯗꯕ ꯈꯔ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯗꯨꯅ ꯃꯆꯤ ꯃꯆꯤ ꯆꯥꯛꯍꯧꯔꯤ꯫ ꯈꯨꯗꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯒ ꯗꯝꯗꯝ ꯊꯥꯗꯔꯝꯃꯤ꯫ ꯑꯀꯟꯕ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯎꯠ ꯑꯣꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯀꯅꯥꯁꯨ ꯆꯦꯟꯊꯣꯔꯛꯄꯒꯤ ꯃꯃꯤ ꯎꯈꯤꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯅꯣꯡꯗꯣꯜꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯝꯐꯥꯜꯗ ꯆꯨꯕ ꯅꯣꯡꯂꯤꯛꯁꯤꯡ ꯂꯣꯛꯇꯥꯛ ꯃꯌꯥ ꯌꯧꯔꯛꯄꯒꯤ ꯃꯃꯤ ꯎꯔꯕꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯝꯕ ꯅꯣꯡꯊꯛꯀꯤ ꯈꯨꯠꯂꯥꯏ ꯄꯨꯕꯁꯤꯡꯗꯣ ꯅꯨꯡꯁꯤꯠꯃꯨꯛ ꯌꯥꯡꯅ ꯄꯥꯏꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯐꯤ ꯌꯣꯝꯂꯕ ꯅꯟꯗꯔꯥꯖꯅꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯐꯤ ꯂꯣꯏꯁꯤꯜꯂꯣ, ꯉꯁꯤꯃꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯁꯤ." ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯂꯤꯟꯗꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯟꯗꯔꯥꯖ ꯑꯃꯨꯛꯁꯨ ꯇꯥ ꯍꯥꯏꯔꯛꯏ, "ꯊꯤꯡꯊꯔꯅꯨ ꯏꯕꯦꯝꯃ, ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯣꯏꯔꯅꯤ꯫ ꯑꯪꯒ꯭ꯔꯦꯖꯀꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯂꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯄꯥꯎꯁꯤ ꯇꯥꯕꯗ ꯄ꯭ꯔꯖꯥꯁꯤꯡ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯀꯅꯥꯁꯨ ꯂꯩꯐꯝ ꯈꯪꯂꯔꯣꯏ꯫ ꯅꯐꯤ ꯂꯣꯏꯁꯤꯜꯂꯨꯅꯦ, ꯑꯩꯈꯣꯏ ꯊꯤꯡꯊꯕ ꯌꯥꯗ꯭ꯔꯦ." ꯂꯤꯟꯗꯥꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ꯫ "ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤ꯫ ꯑꯩ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯗ꯭ꯔꯤ꯫ ꯕꯕꯥꯒꯤ ꯑꯁꯣꯟꯕ ꯂꯝꯆꯠ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯂꯥꯟꯗꯕ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯕꯅꯤ꯫ ꯑꯩ ꯀꯔꯤꯝꯇ ꯆꯠꯂꯣꯏ꯫ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯩ ꯆꯨꯈꯤꯒꯗꯕ ꯋꯥꯠꯂꯤ." "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯇꯕꯅꯤ꯫ ꯅꯪꯅ ꯐꯅꯃꯛ ꯅꯤꯡꯊꯦꯝꯅ ꯅꯪꯕꯨ ꯊꯤꯔꯛꯅꯕ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯕꯁꯨ ꯈꯪꯂꯅꯨ ꯍꯥꯏꯗꯨꯅꯕꯨ ꯇꯝꯂꯝꯂꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯗꯨꯃꯛ ꯅꯤꯡꯊꯦꯝꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯤꯕꯁꯤꯅꯤ꯫ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯀꯥꯟꯅꯗꯦ, ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ." ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯅꯤꯡꯊꯦꯝꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯟꯗꯣꯛꯅ ꯇꯥꯛꯇ꯭ꯔꯕꯁꯨ ꯋꯥꯍꯩꯗꯨꯗ ꯄꯨꯝꯅꯃꯛ ꯌꯥꯎꯈꯤꯕꯅ
Linda makok ngaraktuna sofaduda git phamthai. Loire magi ningsaba mapana mabu Kolkata da thamlamlaga ibema sana oina puduna Manipur thokkiba mikuptudagi ngasi phawba leptana khaliba laman khombagi wakhal mikup aduda loikre. Madau leitaba tanja adu mabu amuk Manipur da lona puraktuna thambire. Mairabana Manipur da toina leitabana mana mathi fongba ngamkide. Adubu leiraba matamduda magi ningba thonglani khallubani. Ngasidi magi ningsabagi wangmada laikre. Magi ingnabasi Angres nate mabu asumna oihalliba makhoibani mana yekliba. Adubu ngasidi khangle punsi haibado mana pamba khuding oithokpa yahanba ngamba mahi heiba nupa ama oiramdre. Karigumba kanda mama mapa oibagi asoiba khongthang amana machagi punsibo noroki komda chingthai haiba wahaido ngasita chumlaboi khalai. Machabu chatnaba tausi hairamlaga Nandaras mapagi ka tamna lai. Magi araiba misingda mapabu loishilu hairambani. Adubu ka adu changlakpada loisinbagi ko chen bakanasu ude. Mataududa Nandaras karino khanna mapagi phamung ka tamna changlai. Adubu uri thongna makhong aduda wheelchair amada famlaga makutta chaisu paiduna famliba adu ngaklo oiduna leirambado. Mataududa Nandaras ngakpana kham thengkiduna kawi. Pabung ungduna famlamba haldo mamai lei thorakle. Masado punna lei thoklaga Nandaras bu munna yenglaga itap tapna hai. Wa kanna ngangba ngamdabana menjor tapna hairei. Angres ki maruf oirubana ngasidi naraibagtagi lamjennagadorabra ibungo. Nandaras ngahaki angakpado nakanda thamlaga mapagi nak changsilai. Madugi matam nate hauzumang Manipur thadoknaba tawrase. Baba layengmagi mingde chatkadoribani. Hayeng no ngalagadi praja miyamgi ihauda ikhoi leifam khangloi. Menjor sauningmana mai horabani. Adubu haksang sonbana mamitnata sauni yenglaga hairei. Nanguma mithibong mitambal mama lebak yonba singasi leibanani. Ima lebak si mina mapi thoktuna khongoinaribase. Nanguma gadha sing leibana ngasi ima lebak mai chakpani. Nasagi dharma nasagi fizet leina saheb singi dharma da karigi atuk khoidaruribano Nandaras. Nanguma kayana chukhatlamba mai asina ngasidi Manipur khaibok tagadore. Masagi dharma amadi masagi leijaramba singso saheb ki dharma da changkigadore. Nanguma kaya tholaktuna ngasidagidi Manipur si lupkadabagi ngaiduna leiraba iyaida tawba phattaba kongol ama oigadore. Karigino Nandaras nangna saheb ki khongyada atuk nungaina leithokliba. Nandaras khumde khumbangamde menjordo mamai nakalamada leithoklaga tapna makha tai. Nang salo pangdaba nangdi chenduna hingbana pakse aidi chaloi praja miyamna hatlabasu aidi Manipur gi leimai sida sigani. Nangna chatkibada nangi arona thopumna makpuduna chatko. Aigi yumda nangi oiba pot amata thamlamgano. Chatkro nasaktu yengingde. Manipur da mukhana khongol taraklabadi aibu fatte haigano. Mapana haininglibado gyan tai tadaba natte. Adubu manglaba wakhal khanma ngamda mathau tawba ngamdrab haib asisu pak makhal amani. Pak makhal aduna masa pumnamak yomsilaba Nandaras mapana haininglibado loksinba ngamda mamaida leithoktuna makhong thangba hokre. Gyan tarakpada oiramliba phibam aduda mathwai chaklingi machagi thangdokkiba khongthang ngasisu yengduna leihore. Karigi nungsiroi magi masu asengbado uninglibani. Adubu pumnamaksigi wakhalna machi lengba ngamkidabana menjorna matam khara darkar oiri. Machagi maikeida ningamda yenglamlaga leisilaktuna amuk yenglai. Magi hetmit mangi faglangduda chawna thekliba photo duda yengi. Mayek singdaba black white camera aduna kaplabasu tariba saktam anduna menjorbu nahongnana kaphalle. Mami ado atai karishu natte mana lemjaraba sokri amada family aduga lamlanbi masu sanana noktuna magi khawrida konbai paibai tawduna madawgi maithongdu yengduna nokli. Mamittagi mapi tana saktamado yenglamlaga menjor mamai leithokduna itap tapna khawrei. Senu lembi marumdagi tapna thorei senu lembi. Ai leizai pothanaba tawbiro. Hagotpe hek ngambaga kuina phamduna leibase nasu nungsa thire. Menjor makhut masa ka hena lengba ngamde chaisu adu kanna paisilaga lei tariba mapi do taithokpa phok ngamda hairei. Mamit aduna masu sanagi mami adu yenglaga
Phaijawna chingbasingda mongpham ama tawallo. Aigi isu sanadi aigi inkolda phunggadabani. Wahaidugi artra khanglaba senu mamittagi mapi taduna makok takna nomi. Hauzik su leptri sahib singi nongmai makhol. Kuina sagat charakpa Operation Loktak ni. Ibe masanagi Operation Loktak. Maduna mai paklabada haraungna phongdokpagi pen malaitre. Sipai khara nuyu ngawduna leiri. Nongalamda oikiba khangaude. Hayeng haibadu tasingna laklabadi paung mathang tanaraktuna Manipuri irang langlani. Kanglada leiba sahib sing thaktuna chaduna leiramlaga khara amadi nungaina tungkhul tankre. Kappa yaba kaplure mabu kauduna kaplure. Thadokpa tare wakhal pumnamak. Tung oinaramba tare pumnamak. Adubu punsigi chawkraba ningamdabaduna ibe masanagi thamoibudi lising lakthokna kaihankre. Hingliba haibatu mangaire. Holiba sor adugi asonba makholga loinana tholaktuna mayam marakta chaglai. Magi maithong munna yenglamlaga General Sahib ne hairei. Lady Helen, hayeng mak Manipur thadoknaba sem sarasi. Paw asi BR Sahib yawnaba hotnagani. Tabada yam haraugani khanjai. Sana ibe mayamna wahana noglai. General Sahib, Operation Loktak mai pakle. Aigi punsi ningtamba yare. Achauba thaudang siloirabanina ai ase matik chaba Angres ama oire. Masini nangi BR Sahib na pamba. Magi apamba phangle. Hauzikti aigi punsina hingningba maongda hingba yare. Maram asina aina chatpa lambida nakhoigi mateng darkar oidre General. Si haiduna chatkige tawi adubo General Sahib ki wahaina khami. Helen, nang aigi Sahib ki machani. Aduna bebara tawrabasu aigi chagumbani. Aikhoigi mai pakpasida nang naharauba ngamdre haiba ai khangi. Sana ibe ma thinglamba pirang sintharakle awaba pumnamak khangduna hairei. Ai harawi Sahib, ai yamna harawi. Haraumanduna kaplibani aigise. Aikhoi mai pakle. Maithiba pamdaba ningthemdo. Aina maram oiduna maithiba masak khanghankre. Masidagi hina apenba aigi phamda leiraroi. Phare General, ngasidi harauba phongdokpiro. Nongalaktringei ningthem kolop amuktangni yausilamge. Aroiba oina. Punsigi aroiba oina. Mapu leitraba yum ado. Jacksona amuktangni yenglamge. General Sahib maithong onli. Makhoina phanamak phatte hairabasu kadaidano mamiyuiba amagi mihul amadi chongli. Ka adudagi laptakna measure amadi atopa sipai ahumle. Mapalda blank fire lete hena do makhol kansilai. General Sahib po amuktang yenglamlaga sana ibema chatlagi haina khong thangge tawbani. Adubu mikup adu maktada thangnaba yum oiriba General Sahib ki office ta chawraba maibul amadi maingalga loinana brunglawna chakhalakle. Khonjel tu da maya pumnamak khangpre khangna phokpu hogani. Maduda sunate mikup ama phadana nongthaktagi pairakpa kariguma ama tasalaktuna Major Hudson ki residence sabchana ahoba makholga loinana mai chakhalakle. Mataududa Major Sahib taha lauri. Kana le sana thongdo to mai ke khuding magi thonglomda loina tho. Tauriba mataududa sana ibe madu ingangna akoibadu yingli. Adubu mapanda takiba nongmai makhol playing fire oiramdre. Yu ngawdana laikiba topa leiriba makhoi kharasu nongmai matonna ta subada lemna pana konakre. Adubu nongmai gi makholdi lepte. Mataududa General Sahib ibe masanagi nakta ta changsilai. Lady Helen, yamna thuna mafam se thadolase. Aikhoi ge hen mami laktre phawdi aikhoi hingnaba lolase. Wai si haiduna ibe masanagi makhut hek paige tawbagani. Maya khaziktang kariba thong adu khangkaw kaw khaiduna khut paige lamlakpa General Sahib ki khutta nongmai maru ama phut phawsilaktuna pankhibado. Khonjil adu tabada naha makhai akiba leramdrabaso sonduna leiriba thamoi adugi aswanbaduna pakhatkiduna ibe masana makhut ani changna manako mensinduna leimaida khurukuda pamthai. Adubu magi nakong mena makhol khara leptana tarakle. Leptana kakpa nongmai makhol khara yok torumlaga ngaki matong chap lepki. Hauzakta manakta leplama General ina punga ngangduna leimaida tatuna leiri.
tung onthoktuna yenglui maraiba chap chana nongmei maru ama phomduna leimaida tari Major Hudson sipai ahum adudagi chentharakpa I aduna mana famliba lamai ado tapna tapna chentharakli mathantani tekta kaidana leiramba adubu ibema sana magi akoibada mi lepa sahum phangle iking mayam adu yengluraga mamai amuk tapna leithораktuna yenglei yengkhatpa nate chumna ta yengbata ure magi nak yeta nongmei paiba nupa ahum mari nakal leptuna leiri makhongi saruk khakta ui aduga magi hekmit mangda leplamliba nupa adudi I teiraba makhut aduda pairi sakti leba pistol ama khut adu sanai bema masak khangi nupa adudagi namlakpa nungsiba manam aduso kanagi manam no khangi masa nanjaba nupa aduna toina chaisaba kulon manam sanai bema na chinphapui mitmangda leplariba mabu karamba mit yingni yengani mikup adugi haurakpa yansinaba ihulsing aduna mabu mamittagi mapi tahalli pina thumatlaba misna aduga makokto tapna haigalaki hek tawbaga haigalakliba makok aduda mangda leplamba nupa aduna pistol do chap chana thamlai sanai bi mamamitto khangui uisili panduna leiramba pirang ado chenthaduna adubo magi pirang yenglamdana hairei khonjel ama nupadagi khonjelna nomi nonglakpagi khonthok amana hairei nice plan my lady nice plan khonjel du tabada sanai bi masor asangba mo honthei chenpham leitraba mikup wahangna thallaba mikup sida thamoida lona chonglei haraubagi mihul ama adubo mathantagi mihulni nupa adudi khuningna makangduna ningang phatpham tharaklaga wahaidu makha tarei sanai bi mabu misna masing choithoktana huttuna munna yenglaga nate my lady nate mairawa ningthem chagi ex-wife Aubrey Helen Haishira pina thumlaba mamitto tapna pangduna yenglakpani adubo yauramdre mabu nungsina yengkiba magi ningthemgi mitsna anida mabu nungsibagi mami amatta yauramdre